Manipur da haukiba kumja English ani ka kul humdoigi May ahumdagi hauraga thogliba lana sigi matungda ahanba oina ngasi Imphal da Thadou Furup ki Meeoi sing Amadi Meitei Singga Unaduna lamdamasida tangdu laita ba hanjilaknanabagi matangda Wari Sanakhre Imphal gi North AOC da leiba Classic Hotel da ngasi ayuk pung 13 tabadagi hauraga chathariba mifam aduda Kokomi Amuko Folks Arambai Tengol Amadi Thadou NP Manipur yauna tongan ba loop singi apunba Meeoi Manipur na sarukya ke Thadou NP gi Meeoi taruk na saba Meehut kangbo adu loop asigi President M James Amadi Vice President NK Lal na luching lakhe mifamasida kari wafam khanakibage amadi kari hiram singda yanaba purakhi haibana chingba akuppa wafam amata report asna file tawba fawda fangbangam loinana mifamadu da yawruba tongan ba Meeoi singsu mifamadu gi matangda wafam amata paumi singda Fongdok lamdabadagi mifam pangthokiba hol manungda paumi sing changbagi khudong chaba fangkhidabana ahenba paw mapanda ngainaki ni machina normen chema handu ka mating pangani adu buthirena chanai wari gi paring budi akata ba infamama sechallama la kami abai kita koi media da haitu na bagi ni hamsmagi di media da pin na ba koi We also mainly focus about the IDPs in Manipur. Okay, without their resolution, nothing can be done. meeting out there.